nga sifong ki batungan tungan ba Manipuri sifong sing amasum thoki ba thodo athok sing digi maroi bi pauk sing khong saraga Manipur top channel gi meke digi myam na thamjigi ahan bada nga sifong ki editorial kalam digi content amone lokha saraka na myam na thamjigi escort yauna satliba gari sing thugai rak pada yengduna leirabadi kari kanari bage थासिगी तरागा मपनगी नुमिदांग कांगपोपी डिस्ट्रिक्ट की मनुंगचनबा कैथल मानबिदा सखंगदब गारीना मियोयमा थोमलमबदगी लैखिदबा थाउदोक मरी लैनना तोवान तोवान सिविल सोसाइटी ऑर्गेनाइजेशन सिंगना कौकिबा बन मनुंगदा NH2 इम्फाल दिमापुर लंबिदा लाकपा ऑयल टैंकर अमसुम गैस बुलेट टैंकर सिंग नुंगना थोमजिंदुना थुगाइरखिबा अमसुम गारीगी मियोय क्या असो अपनंगनखिबा थाउदोदुदा स्कोट चलिबा सिक्योरिटी पर्सनल सिंग अदुना येंगदुना लैरबदि करी कानारिबगे oil tanker sing amasum bole tanker sing escort tawraga satlibadu gari sing aduda asoi angam thoktana bigi damaktani escort gari sing satlibadugi asauba selpham kaya ama state sarkarna puthoklibani escort satlabasu ban sagatpa sing natragana lamen tuhan bisingna gari thugairakpada yengduna laigadaba oirabadi escort satabana hena fai sakhangdaba gari na miyo ama thomlam le haina CSO kharan hekta ban tauksinduna national highway da si liba gari sing akaya toy thon ba haibe sisu ain makhuta pairaga sijinabani laibak thiba thawdo odura siana yaure hairabasu sarkar marale ba miyo sing du fana na ba madi laikhidrabagi mungda angama mateng khara da oirabasu pinana ba taksin bayai lamdam asida satnabi ama oina kanagumba miyo ama gari na thomduna sokpa natragana asi ana yarakpada gari gi miyo singni hekta taina bhaibasi sulali kanana lali sumi haibadu su thidokpa sangi khongjel yang silib gari amagi mamangda soiduna tusinba natragana maram ama natragana amadagi miyo eduna lanba tarabasu gari gi miyo ida taina ba haibasi sumde thawdo du kanana sumi lali haina thidokpa mathautai maduna gari gi miyoi singna lalamba taragana aingyo ba serak adu adumak phangjasno karigumba miyoi duna lalamba taragana aso apan nangba natragana asi ana yorakpada miyoi bigi minungsida tengbang piba haibisina tongan bani gari na thomlam le haiduna hektamak maral season ba haibisisu mob justice ki thawni amaronda gari gi escort satliba singna lamen tuhen ba singna ka henwa thawong sing sa tharakpada karimata tawba ngamdribasi sarkar na makoida ahenba sakti pidabagini mamang da gari gi escort oina satliba singna lamen tuhenba sing pha punma natragana phu saibada makoida oina onsin biduna suspend singma tawkhibagi thawdo kya lekre aduna makoidasu upai leitabadagi lamen tuhenba sing aduna crime sa tharakpada karimata tawba ngamdaba oirambasu yai aduna tangai fadana gari gi escort satliba singda ahenba sakti piduna ayet apan pirakpa sing control tawba ngambagi sakti edu pigadabani maming khaktagi oina escort oina satpanadi wan thok leiti habanga sigi editorial kalam se thamjage duga makasa tharakpo oina to patungan to ngamsi phongna phongkiba maroiba pawkhra myamda pijage myam lo phok taminasi ten takpa pawng khutanga myamda thamjage CRPF na thambal sanglen ngak pa hokre BJP gi parliamentary board ki mifam ngasi famgadari assembly constituency amamam da BJP ki ticket tana bi intending candidate ki masing yamna maramna ticket lakthok para pam da thaudok sing tholak pa thingna ba gidamak mangjo na section thorang lokhat poina kaisam pat leiba thambal sanglen da CRPF ki personnel sina section ngak sen maukre CRPF की पर्सनल सिंह अदो अपब मखल की खुसुकुलाई सिंह पाइदुना BJP की ऑफिस ममांगना परिंग साना पोजीशन लौदुना लेपदु ngasi नमिजुंग मतुंगना मियामना उबु फंखी अदुमा पार्टी एसिगी मसिन चलपा मिसा अमनदी हानदगी हौना कंचीपुर मतम खरगी हंगलंबा BJP की ऑफिस ngangलंबा CRPF की पर्सनल सिंह अदु हौजिक्ति कैसामपातो ऑफिस होंगलकलबनिना मफम असिदा ओइना ngak selakpani हाइरेनसु पाउसना पलकले दुगा तारागनिति सुब मणिपुर लेजिस्लेटिव असेंबली की मिखलदा BJP की थादोकदबा मिरेप सिंह कना कनानो हाइबा लेपथोकनबगी दमकता ngasisu न्यू दिल्ली दा कंसल्टेटिव कमिटी की मीटिंग पांगथोकी असेंबली कंस्टिट्युएंसी खरददी ngasisu यानबा मिरेप पुथोकप ngamkidi हाइन सुपलकली मखासा थरकोइन मपालमना थोकप थौदो वाथोक मरुइबा इ पाउक्सिंग खंगचरकान म्यामदा थमजगे चाइनाना ताइवान डिफेंस जोन दा वार प्लेन 39 थाजिलखरे हाउस फाव की रिकॉर्ड निमित खुदिंगी ओइना ताइवान मनुंगदा पाइसलकपदा अनिसुब ख्वाइदगी याम ओइना चाइनाना ताइवान एयर डिफेंस जोन मनुंगदा ngang numaijing numita fighter jet singna ayambo oina war plane 39 थाजिलखरे हाइना इथत अदुगी गवर्नमेंट ना फोंदोखरे
masa matomta laingak saba democratic ithad adubu kariguma mathau tarabadi sakti sizinaduna amuk hanna lauksin gadoriba China gi territory gi saruk amani uriba lewaduna itat tatana ki halakpagi makhada Taiwan leiri English singaniga kunga mathugi aroiba saruk adu China na Taiwan gi air defense identification zone ADIZ manungda paktaknana paisilakpa hengalaki Madugi manungda Chinese warplane yang kai tarukna zone adugi manungda sangsilakhiba October 3 gi thaudo aduna sutnagi noma khakta to khwaidigi masing yamna sangsilakpa aduni warplane sing adugi manungda Taiwan gi air defense sing sang yengnabagi damak China gi pamjaba jet singi manungdagi ni haina export sing haidibe J-10 fighter tara amasum nuclear capable Hi-6 bomber ama yauna J-16 fighter sing kungamari yauri China na kari maram dige siguma asobo nomagi mission ama satharakli bano haibisi sengna khangdri adubo sangsilakli basi Taiwan gi hek nongpok ta leiba ising lam sing yauriba Philippine sida United States amasum Japan naval exercise sing pangthukiba adugi matungdani atopa pawmana Ukraine ngaknaba NATO na jahaz sing jet sing thakre Ukraine gi ngamkhai sing na Russia na military Paisilakhiba adudagi lebadu ngaknaba jahaz sing amasum fighter jet sing hena thajinduna forcing sem saduna thamkre amasum nongpog Europe ta ehenba force thajinkre haina ngasining thokaba numita NATO na phungdokre Russia na landana ba thorang tori haiba yadrabasu Ukraine gi mathakta Russia na lan gi phibam na sangsilakliba adugi dama nongsup lebak sing na mayoknari ba phibam adu lokhalakliba khongthang asina oli Western Military Alliance adugi Secretary General Zelensky statement amada haiki allies singna NATO da ehenba forcing pirakpada aihakna taran oi alliance asigi nongpok thangba sarukta ehenba force thajinba yauna alliance punamak ngakthokna ba mathauta ba khongthang punamak NATO na makhatana lakhotki United States na Ukraine da leiba diplomat singi mungmanungi miyoi sing halakna ba order tokre haiki badugi nomagi matungda Britain su Ukraine da leiba makhoi gi embassy digi staff amasum makhoi gi miyoi khara lokthokle haiki Russia na matam amata da hekta da military gi thabak paikhalakpa yai haina statement amada US embassy amana haiki asigumba phibam amada official singna American citizen sing lakthok pangambagi phibam ama leiroi maramaduna Ukraine da haujuk leiriba US citizen singna phibam asigi matung ina tharang tawgadabna ki nongmadi Ukraine NATO da yawhangani haiba wasak ama handokna ba masum Cold War matungda alliance atuda yawkiba nongpok thangba Europe ta leiriba hanagi communist leibak sing adudagi alliance aduna troop sing amasum kusukulai sing langthokhigadabani haina su Russia na demand tawri haina su pali Lusilakpo ina to papaw khrana sayolasigi aroiba Tata Group ta Air India sinarbayai sayolasina lusilakpo Tata Group ta Air India sinarbayai haina ningthokaba numita government ki senior officials singna phungdokre competitive bidding process ama satharaba matung government na hokiba saigi October 9 na Air India bo Teles Private Limited haiba Tata Group ki holding company ki subsidiary amada lupa crore taraga 9 na yonthokibani Madugi matung October taraga mathoida Tata Group ta letter of intent LOI issue tawduna government na airlines aduda leiriba masigi stake sada sama yonabada yare haibisi confirm tawki hawkiba saigi October 15 da center na deal asiga mari lainana share purchase agreement SPA sign tawki ningthokaba numito official singna phongdokpada deal asiga mari lainaba atai formality sing mathangi numit kharane sida loisingani amasum airlines asi sayol asina loirakpada Tata Group ta sinaragani pathokibra soikiblan kibiyor simam ngakpigini haujuki oinadi matang sa lusinjarage and thank you